Hey guys, kasi ay nusi kaya wari ama sa pudo na luxury. I hope ki miyam wari ase nusi bigyan hay na thajay. Nangi punsi da nangi life da nangon na nangi ba hawa ba nuai da ba pena da ba miyam sing se masi gi exchange offer phang laba. Hai di masi onthok pa ya ba gi tanja phang laba nang nangi punsi da kari tawbani. Nang nang asi nangi punsi da akhoi gi masi gi pikla wari ase da tamjani ngai se kari no hai da. Akhoi ngasi khalle ba akhoi gi punsi da awa ba nuai da ba pena da ba kya ama lai khanduna. Nang wari ba nuai da ba pena da ba singa madu da gi hena awa ba nang ba mioi kya ama su lai ri ba ni ba. Nangna nangliba awaba do kanaguba kharadi madudagi hena awaba nangliba mioi adunadi nangna nangliba awaba do madu khakta nanglaga su daibong palasida adum hingba yaragani khallibani ba maram sida kaidong ida exchange sabe exchange of course se kaidong ida accept to gi khangni gano nangna ngasi wari ba do isona nangi damakta kari ba special khara khallaga thamlibani ba nangna ngasi wari ba do madugi mamal mahaw do lakadaba matam soidana phangdori ba nangonda isona wahalliba daibong palasida laklaga awaba kya ama nanghalliba do isona nangonda chang yenglibani ba isona nangonda chang yambagi maramdi lakadaba matamna nangonda pigadaba nungaiba mayamsingdo madugi matik chabra haina nangonda chang yenglibani ba maram asina matam pumada awaba nungaito benadaba kya ama nanglaba madu myam adudagi mayokna nama matau karamna kamaina tawraga phagani masidagi thokpa ngamgani masi matau karamna tawraga phagani maduda khanthau maduda thabak suba tabuwa maduda khakta punsi asida nungaina peaceful oina himangani ba paisa paiba kaya amasu khoi punsi da matam pumada nungaina lerngani khannan ba maramdi punsi haiba punsi ase nongmana nungaigani nongmana wagani ngasi nangonda lairiba mayamsingdo kanana khangi hayeng laikhigadra hojik nangonda phamliba matamse kanana khangi mikup amani tungna madugi matamda phangkhigadra so guys masi khaktani aina hajaningba aigi ngasi gi wari asida thengna se gi mathangi video da wari tabiriba miyamna karigumba aigi wari asina khajitang oirasu knowledge pibi ba thoglaga di nungai ba haubi ba thoglaga nusibi duna aigi channel ase subscribe toba kabiramo thengna se gi mathangi video da matamdu haugi damakta kaina si bye bye